Online Manipur YouTube channel as being birba mayam pum na po amukan na taram noksari ahan bada sini actors Guil Manipur Bonny Sharma na kuyak pidu na thador pa notice am kaktam mayam da pawdam jage haukiba September ki tang taraga taruk in 2023 thang junumita Talakatora Stadium New Delhi da pangthokiba Northeast Students Festival ge cultural show da Miss Soma Laisram na showstopper oina Manipuri state pu represent tawrubada kangleipak kanbalup Manipuri Kaubalup amana senior actor Guil Manipur gisu member oiba Miss Soma Laisram da thamlakliba athingba amadi sirakliba maran asi maram sade haina senior actor Guil Manipur na lawjabaga loinana hayeng September gi tang taraga mapan in 2023 nungthin gi pung amma taba matamda press club Imphal da senior actor Guil Manipur na sinjalang jaduna press meet ama pangthok jagadori haiba press meet asida senior actor Guil Manipur gi member sing Manipuri film industry gi thawmi sing amadi tongan ba Guil association sing gi mihut sing na saruk yabiu haina nalukchari ba G Bonny Sharma general secretary senior actor Guil Manipur aduga mathangi update asna Arambai Tengol dagini hawjik laibak ki luraba tanpham misimena ireibak ifurup ki damakta thawai kubakta haplaga thengnariba maraksida DJ isai nongmai thabalda pukning changliba sing sibudi sagai gi maital asiba pokpada haraudaba sibada kapningdaba mithipong mitambal hairiba se makhoi gumba phawam adum laigani phawam makhoi gumbada kok tharaga lairabadi thawamata pangbangam laroi aduna silinaw ireibak ifurup ki damakta angamba hotnajariba sing FB social media da hunnaba ngangnaba tawbidana ba haijari haina Arambai Tengol gi FB page tagi thadoragli aduga mathangi update asena Ningthoujam Popilal dagini nongpok sengmai gi thodok khudak ta CBI da sinnabagum sekmaijing dagi volunteers ani yamna tamthina ku ki militants na atuk piba adusu CBI da khudak ta sinnabiu aduga maral leiba khutingmak chairak phunghanbiu numit kharani asida tamthina hatpagi video sing viral oira phawbuda wahi maset ama phawba phongdoktana leibasi matik sawa government gi khudam nate government na tumenna leisinba sumde haina Ningthoujam Popilal na phongdokpiri video sing bibagi damakta amuka na thagachari anoba update ki damakta online Manipur YouTube channel nasibu nungsibidana subscribe to biramu. Thank you so much.